Kurumjari, image Paodam ming tabir quite Purmapu and the Taram Noxari. Nasigi Maroi Pao. Outer Amadi inner Lok Sabha election, Amuk Handaba election commission the complaint of Tangal Lagani Haina, Congress President Gaitangam Nahaikre. Pachogi Tuan Babapam the Saba Yum Taramatoi, MLA AK Miravaina Sangakre. Loinana, Prime Minister Narendra Modi ki Puningiwa, Thorum, Chalibatasi, Tankuntra the Pantok Lagani. Hojik ngasigi pau macha tana pijari. Election Commission of India da handa pangthok kiba Manipuri outer the inner Lok Sabha election amuk handaba complaint thangal lagani haina Manipur Pradesh Congress Committee ki President Kaikhang amna phongdok rei. Ngasi babu parada leiba masagi quarter da pangthok kiba pau gi mifam amada mahak na makha taraduna hai BJP ni luchingba Manipur Sarkar asida thorokliba achoba sel gi scandal asina Manipur pumba wahal lagani. Election Court of Conduct Laina Kaithokiba Achoba Senpam Singadu election da Sinaramloi Haningai Late. Free and fair election Pangtok Kidaba Amadi Money Power election Pangtok Kiba Maramna Handak inner Amadi outer the Mai Park Kiba candidate Ani Adu none of boy ni Hana Lotok Pugaloina no election Pangtok Nava Election Commission of India the Waka Lagani Haiki. Financial problem the Natana political crisis power Tolak Pasina Sakarasi Matik Chadre Takmani. Lupa Koti Ani Fawagi Manunda Labor Senpam Finance Minister Kutang the Kaito Payabagi Rule of Business of Manipur Yauri. Madugi Nyom Wangmada Constitution Provision Violate Tauraga Yamnava Senpam Singadu Kaito Kibani. Hiramasigi Matanda Chief Minister na investigation Togani Haina Semliba Committee Aduna Mai Pala Tijinbak Amudaba Mande. Tangai Fadana High Court ki retired judge Amna Luchingdana inquiry to Honbana Mai Pak Pangamani. Congress Party asi opposition party on Lerabasu Sarkar Saruk Amok Oiba Maramna Tumina Yendul Labangam Day. Mamangi budget session Putok Matamda CLP leader na house the high river budget Kisanpamasi passed Toba Tarabadi Matam Kari Tunda Manipur administration Sorakani Hanasu Pondokrabani. Financial year Horakpada Ngai Development Tabak income packet Matamasida Pamunaduna Labay Basi Labak Miam Awabat Tanabani. Brazagi interest Yangla Tabak Tobun Atumbo Oigani Atuba Matamda Hari Wapamasi solution Purpo Oisanu Haiki. Chauba sa si election Court of Conduct laying it up machine of Pukpa has election the Madada. She's not gay, high night. Other than that, Chingadana, money power, muscle power. I am a sinner, boot capture over. Mass rigging to hair. Hana quite take them. How's it Ladiba Manipur Gitodo Watok Singasibu, Legak Asina Warushin Purpagi Hutta, Legak Lois Singna Masamasagi Oiba, Kudong Chabas and Yenduna, Mantri Pam Munaba Honabana, Lepa as the Torok Liba, Todo Watokayasi, Warushin Purpungam Lohaina, Committee of Civil Societies Kanglik Park, CCSK, President Jitendra Ningomba Fondokre. Hatta the Liba CCSK Bangus on the Pangto Popogimipam Amadama High Manipur Imiam Yapanaba Ladiba Legak Loisina, Labdamasigi, Asup Luriba Tanzasi Unataiduna, Masamasagi Maranai Kudung Chawi Yelibasi, Look Asina, Akan the condemned Tawi. How's it Ladiba Labdamasigi Todo Wato Kayag Manunda, Aquay Mia, Nomi Chana Cheng Hawaii Amadi, Gasness Simbagi Mamal, Wankat Patanatana, Hawkiba Kumja, listening to Amada. Manipuri upon Magi Satam Kai Biaro Hana, Tawana Ponta, Pikra, Atoba singing Simbagi, Asida, Miam Gidabak, the Lady Balega Asina, Marana Yueba, interest that Lepak Asibu, Kang Kong, sign of Honaba, Amadi, Sel Tungipium, the Sinavaya among the Sinaribasi, Lamdamasiki Amadi Tangi Miam, the Yabangam Loy. How Kiba Kumja, listening Matalipan, Melpudrama Togi,
Anglo Manipur War amadi kumja lising ani chumna amada thokiba thodok sing adu matau karamna thokiba no haibasi hauzik lengai pairiba lenga doi singna tin yothabagi matam yore hauzik Manipur miyam theneriba CABS ki matang kumja lising ani chumna tarani panda Manipur Legislative Assembly da pass thokiba Manipur People's Bill asi ngasi phawba SNP bit dana lei ni serak asida lenga loi singna ka henba power paina ba hona bada PR thamduna center tongba mong da tawkiba tarabadi lamdam asigi yellow mi singbu maru ponu mut ki bagi chingna ba lamdam asigi miyamna khanada banate maramaduna Manipur miyam gi lurba tanja asida lenga loi singna masagi oijaba thibai sarabe asi thadok piu natrabadi miyam akanba lanjaw lak loi haningai leite Local Area Development Fund की पासो Assembly Constituency की MLA Miravaina SCS की चुआन बा मफम द नौना साक की बा मियाम युम तरामतोई संगा क्रे संगा बगी धर्मदुदा AK Miravaina हाई ngasi sangari ba yum taramatoi asi India lenga ki Housing for All Highway Scheme की मखादा MLA Local Area Fund की साक की बा yum सिंगनी हाई बा yum सिंगसी BPL द लेबा लुक्राबी अमदी मसाई सेंटोक लजदबा मियोई सिंगीदबक यंगा साबनी Housing Power the Yum Taramatoi, Skimasing Makada Sabalore, Tarang Asik Manuchana, Anganwadi Center, Ani Amasu, Sanga K. Masi Maruina, Kendra Sida Sotana Lady Miambu, Iromdom, Lepchabangam Nova Packet Pakontani. Aduda Sunatana, Kendra Sigi Sotarab Muising in the Makta, a Samak Yauna, Committee Amasimlaga, Local Area Development Fund, Gimakada Pang, Mayaba Mating Pangani. Haiba Committee Sigi Mia Makada, Lambi Semba, Drain Semba, Community Health, Sabra Chimbaka, Waibasu Million Tangani. Loina Handak Sahi Goina, Kendra Sigi, later Lairaba Muising in the Mak, Skimasing Makada Yum, Chamas Hanaba, Ming Tamli. Adubu Housing Lairaba Lenga Asina, Yum Ama Sanaba Kaitoroki but Lak, Ama Makayi sent from Asina, Yum Ama Sabada Awaba Mayam Notabanate. Marmaduna Kendra Asida, Local Area Development Fund. Kaitoro Libal Palak Amakai Asina Yum Saba Konar Tabadagi Aina Isagi MLA Gi Toroptagi Senfam Kaya Hapton Dunalupalak and Nimakai Chana Saba Yum Suyori Housing Lady Balagan is Kimasi Makata Yum Amam Sana Hona Palak and Nimakai Senfam the Hangat of Honabada Yang Tambu Haina Apple Torduna Local Area Development Fund Hangat Naba Honabada Leganam Yang Tambu IK Handaki Jahi Sreda Aikoi Angamba Sumaina Aikoi Later Lara Urba Yum Samagi Matata, Sagi Haina, Target Tori, Adobo, Ladiba, Matam, Hangi position Sibadi, Aquina, Ladiba Pansi, Yumama Sabada, Lupa, La Amaga Makaikatan, Weva, Maduna, Equi Ladiba, Yumama Sana, Honorapudati, Yam Awaba Weva, Makatana, Equim Tarani Toyese, Matamatan Sangabagi Torok Siluraga. Apunba Mayam, Tangadan Toka, Pahamiba Prazagia, Pamba, Masuma, Punakarito, Sigia Habudo, Dana Makatana, Katana, Saxon. Manipur State Sida Joba Project Sing, Dam Sing, Mineral Mining Railway Project Amadi, Lambi Pakto Panat Chingbagi, Government Forest Clearance Piduna Umang Sing, Mangan Badat Chingbadagi, Environment Ngak Senaba died the Henna Lonabagi Matanga Kananabi Torum. 1 day consultation on relationship between environment and its protection from destruction have a term among us. People's Action for Social Change, Environment Conservation Network, Kambok Development and the Students Union Punasinra Kambok the Pantokre. Tarmadu RN Boipu Koideng Program Coordinator UNM Manipuna Chair Lodun Pantoke. Nasi Kanana Nabagi Bifumaduda. Chaukat Thorangi projects in packet bagi mingda environment mang tahan bagi matang da akan miyeng chanduna state government asu asigumba projects in asigidamak alternative arrangement amat tawdri fawba ayawa pidraba taksin na bagi warep sing lawkre ho ki bachahi lising nisun na taran thoi ki July tha gi matung dagi matam kuina phanglodraba annapurna scheme gi Tenopal district ki manung chana leba more block ki oina beneficiary kaya da cheng kilogram kulumdoi phangan bagi thorum amang asi more ward number 9 da pangthokre district social welfare department Tenopal national pangthok pa thorum aduda autonomous district council Chandel ki member Chineva Haukip Amadi district social welfare officer Tenopal W Thamapati Devi na maru eba miyoi sing oidur pangthok ki
ngasi ki thormaduda district social welfare department tenopal gi staff kaya su yauki hariba thormasi tenopal district ki manung chana leiba machi block tenopal district headquarter da su pangthok re hairi amarobda wangkai assembly constituency ki miyam na pangpham thokpa cheng AAY amasung BPL na chingba amadi laiba miyam na pangpham thokpa chatung huran bada Maoist Communist Party yaugde haina lubasagi standing committee coordinator kiyong hang mangang na thador pak cherol amana hairi cherol asina makha taraduna lub asina haukiba matamdagi laiba miyam gi chatung phanganaba matam gi oiba cherol thoktuna amadi general strike phoba sanction balai luribadi miyam cheng huraliba sida chenariba sing asi manipur lengak tagi horga lalo bani haiba mayam amat chenai ayen cheng kilogram da lupa ahum da phangada ba adu hauji kilogram da lupa kuntra mathoi dagina kuntra ma gi chang da pikre masi miyam na phangada ba chak thungi sar adu huran poja dagi sendong longna pani pibam masi yawan lalogi lichat nate miyam na chara helga ekoina lan hauri bani haibasi karam makhagi lalong haibasi Maoist ki wakna lamba phangda ba pibam singni Maoist ne hiram asida maiki duna lagli tasena Maoist na laiba miyam gi pukcha kuran basingbu cherak piba ngamdana chaung na maiki rega leiri adubu miyam khangna lupasina wasakli madudi tha kharagi matungda cheng huran bada chenaba sing chapchana paratam bigani masi Maoist ki wasakni haujik mapal pharingida lup asibu singnariba sing kayam koina lup asigi mamangda lepangam bage hebadu athuba matamda soina khanglaga dabani Manipur miyam na su wangkai assembly constituency ki miyam na isang thongna chongthorok pagum isagi chathung dabak thengna biu miyam hubna laiba miyam ki chathung na matliba asigi mayokta chongthoktuna ihok changchen biu Maoist na adumba miyam ki ihok aduda mapung phana sagot kani lok asina makha tana khanar batungda lok asina changchen gadaba fire badusu miyam khana laukthokuna kari tobu yabagi haibadu warep nargani amaromda wangkai gi agent mayam na cheng huran de haina sandok libasi gi achum aran miyam na hene khangle wafamni makha tana awai akum chathar labadi lok asina kaidonumda tumina leithok le hairi Fine India amadi YRG care na sinula nomagi oiba media sensitization workshop on hepatitis ngasi classic brand da pangthokre ngasi thormadu da Manipur da leiriba media farm gi mioi kaya amana saruk yaki Fine India na India gi mapum kuding da hepatitis C virus HCV gi matang da miyam da khanganabagi pandam da chatarapa khongthangi saruk ama oina hariba workshop asi pangthokpani hairi ngasi workshop aduda hauzik India amadi maru oina Manipur da HCV gi phibam singi matang da media singda khangan ki loinana head start project da Manipur da HCV gi damak paikat libat thabak thorum singi matang da su khangan ki hauzik project asine Imphal amadi Chorjanpur da HCV na naraba singi laing nabagi damak thabak sing paikali makatana district singda su lemna laing bagi thabak paikat na honari hairi ngasigi thorobadu da ER Babu country program manager HCV Fine Dr. Aviram Mongzam joint director Max na HCV gi matang da wangang ki Hausin se ekoi uri ko pora mati kai no do HIV transmission among the injecting drug users by sharing series has stopped now almost reduced program da ta koi yang kan 0.2% ka ngai re HIV transmission se among the injecting drug users, but hepatitis transmission D, it is very high. Other than aside, fully low, 64.9% is transmitting among the injecting drug users for the hepatitis C. Other than research. Manipur University of Culture Sanabagi Damak Forest na Wakagi Ariba Tingdum ama yauna Khonja sing khangana pithok lamba adu handok taba tarabadi Manipur University of Culture Saba Kudak Tingjilagani haina Wakha Youth Club ki President Mayanamam Bismana Fongdokre ngasi Manipur Press Club ta pangthokiba pawgi mepam amada mahana makha taraduna Manipur University of Culture Sabada Wakagi Khonja sina ating balaite adubu naronda Khonja sing khangandana lam lokselga sana honoram liba sidi yaningde hector nipunipan hena leba mafam asida hector taruk tarek long thaduk laga wakha khulgi hanadagi leram laba lai harau pham amadi pari puri mafam singasi khapina ba hajabani mari leinaba ulegangna wakha khonjai wafam asi tabiduna atuba matamda phaminarga bhap taminasi
khonjagi ayaba yaudana Manipur University of Culture chabi yaroi mamang thai kulumdoi forest department na thokiba order adu athu matamda withdraw tawbiduna clearance ama pibinabasu appeal tawli ꯑꯩꯈꯣꯏꯒꯤ ꯅꯋꯥꯖꯤ ꯃꯈꯣꯡꯗ ꯁꯥꯒꯠꯅꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯦꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜꯗ ꯌꯥꯅꯈꯤꯕ ꯈꯨꯟꯖꯥꯅ ꯄꯤꯔꯤꯕ ꯖꯒꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯁꯥꯗꯤ ꯁꯥꯕꯤꯔꯣ ꯂꯝ ꯍꯦꯟꯗꯣꯛꯄꯁꯤ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯖꯤꯕꯤꯀꯥ ꯑꯣꯏꯅꯕ ꯖꯒꯥꯁꯦ ꯇꯉꯥꯏꯐꯗꯅ ꯃꯔꯨꯑꯣꯏꯅ ꯂꯥꯏꯌꯦꯡꯐꯝ ꯇꯧꯔꯤꯕ ꯖꯒꯥꯁꯤ ꯈꯪꯕꯤꯔꯝꯃꯣꯅ ꯑꯩꯈꯣꯏꯅ ꯁꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯆꯦꯂꯦꯟ ꯀꯌꯥ ꯆꯠꯅꯗꯅ ꯂꯩꯔꯤꯕ ꯃꯔꯛꯁꯤꯗ ꯈꯪꯍꯧꯗꯅ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦ 23ꯗ ꯑꯩꯈꯣꯏ ꯀ꯭ꯂꯤꯌꯔꯦꯟꯁ ꯂꯧꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯃꯣꯏ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯈꯣꯏꯁꯥꯎꯅꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯉꯁꯤꯒꯤ ꯀꯟꯐꯔꯦꯟꯁꯁꯤ ꯑꯊꯨꯕꯤ ꯑꯣꯏꯅ ꯀꯧꯔꯛꯄꯅꯤ PO Thobal M Biswajit Singhagi media makhada Thobal Police ki SIL Prem Kumarna Luchingba Kim Amna Ningthogam Syamo Wangjing Sorok Habam Lekai the Laibadagi Bhagat Kiba Hyundai I-20 registration number M06 LA 5306 Adu SI Lafrang Cooper Dingdoda Luchingba Megalagi police team the Kusunakre Gari Bhagat Pagi Tabak Adu Thobal PS Tangalakiba FIR number 27/03/2019 amagi matuna ni haina Thobal police ki charot aman hairi Indian Medical Association IMA Manipur State Branch ki President Dr. Sam Kumar Laisran Hai Handak NRS Medical College Kolkata da thokiba hingsa yawa miyami mok amada Dr. Paribaha Mukherjee ki bathakta akan mamong de attack tawbadagi Housing Aruba Pum the Hingnabak the hospital like an anniversary Matanga Latliba Tang Taratet India Pumba doctor Gimatak the Hingsa Tabak Tabagi Map to Kongsan Sanction Gadori Basigi Saruk Amoina Lamdam Ashida Su Kongsan Sanction Gani Numidasiga Pung Taruk Tagi Horaga Matang Mitang Taranipangi Pung Taruk Faba Pung Kunmariasi OPD Yauna Healthcare Institute Kuding Tabak Lepani Adubu Emergency Amadi Casualty Service Matok Togun Haina Nasi Manipur Press Club the Pangtokpa Paugimi Pamamada IMA Manipur State Branch ki President Namakatar Pagolena Dr. Amadi Hospitals in the Hingsa Tabak Tatabada Akan Mong the condemned Tawi Hingsa Tongasi Mapta Center na Action Lobby Namasu IMA na demand Torli when all India going Tariba Akan the actions later Bengal Kata Topo Regasu was all India going and down about non essential OPD Gumba routine OT Gumba sick close emergency care emergency operation don't see data for Gumba Sawapina Tarutagina Etinia Yuki Puntaruka Punkun Marinis later for hospitals in OPD clinics in close over Yum the land how close over Amarunda West Bengal da Dr. Singna protest ataki badagi angam kaya lying bidabadagi sikre haina West Bengal Commission for Protection of Child Rights of Pungdokre Commissioner Makatana Pungdokibda Dr. Singda attack Sathariba dusu kanna yaninda Pungdokli nakoi awabusu sarugyari Sathariba Dr. Singhi sees what strike topiro amadi lying bahobiro haina Dr. Singnasu appeal toki private nursing Home Sing Amasung Hospital Sing that lying bangam jadaba anaba kaya hospital mamang the hiptuna makoibu lying binaba ngaiduna lay hari atay mapam kaya su West Bengal da satari but Dr. Singhi protest sagatuna strike amma ngarang pangthokre Union Health Minister Harshvardhan na Chief Minister Singh da chithi iduna Dr. Singh da protection pinab khangan kre Indian Medical Association IMA draft act ki copy amaga Minister Vardhan ki chithi adu da yauki Dr. Singh da attack sataba Miyoi Singh matakta akan action lokana basu Minister na khangan ki IMA amasung Delhi Medical Association ki Miyoi Singh na Health Minister Vardhan unaki Prime Minister Narendra Modi na anirak subo oina Prime Minister labagi matungda ahan oina radio ki khutang na pangtokpa Pungningi wagi thorom lakli bajungi tang kontra da pangthuk lagani thorom asigi batang da Prime Minister Modi na haikibada radio gi pambai na India gi miyam ga amuk unaragani miyam na thorom asida saruk ya bigani thajai
पुनिंग युवागी थोरमदा मियाम हाइनिंग बा कया लेरमगनी नमो एट ओपन फोरम एंड माय गॉव ओपन फोरम दा फोंदरप यागनी लोना टोल फ्री नंबर 1800117800 दसु डायल तोरप यागनी हाइरी हौजिक अरोइबदा मरोइबा पाव अमगना पेजरी आउटर अमदी इनर लोक सभा इलेक्शन अमुक हन्नबा इलेक्शन कमीशन दा कंप्लेंट थांगल लगनी हाइना कांग्रेस प्रेसिडेंट गायखांगमना हाइख्रे पासोगी तोहान तोहान बा मफम द साबा युम तारमाथोई एमएलए एके मेरावाइना संगाख्रे लोइना प्राइम मिनिस्टर नरेंद्र मोदी की पुनिंग युवा थोरम चलिबा थासी तांग कुंट्रादा पांगथुक लगनी ngasi gi damuk tadi image paudam pijaba matang se lusinjare miya ba mukana kolumjare